Popular government ama leitringaida miyamgi sentiment yengdanasu sangdokpagi thabak tawroidabani MMTU. Hawjik leiriba PR government asina Manipur miyamgi sentiment amasung thokliba watho ase munna khangfam thoi. Popular government ama leitringaida miyamgi sentiment yengdanasu makha tana sangdokpagi thabak tawroidabani haina MMTU na thadorokpa cherol amana hairi cherol asina makha tana haribadi PR lenga asina lamdam asigi democratic structure thuwairoidabani Manipur miyamna khankiba mute sing asibuna thaiduna thamlaga waref lawroidabani chanari basugi wafam asida state government amasung Manipur miyam khangandana lon thupna chana basu ama India government na tawroidabani Kuki Lalauba Keno UPF Center amasung state government ka nakalahumgi oiba sanchigi wari sanariba sigi ground rule amata ngakna chatrabanina su asi makha tana sangdokpham thokte nakalahumgi oiba wari sanaba sida hauji state government asi animated suspension thamduna president rule laibana maram oiraga state government yauduna wari sanafam thokte Central government na su Manipur Legislative Assembly na ing 2024 gi February 18 da su sangdoktanaba Laukiba waref adu ikai khumnagadabani ing 2005 ta Assam Rifles ka tawnarambasu adu 2008 tagidi Center amasung state government yausinduna tripartite toki ground rule semduna su chatnakhibani nakalahumgi oina chatnarakibasu asi 2023 gi May 3 dagidi yamna sathiba saklon kaya lawrakhi sugi ground rule pumnamak thugaiduna khulai amasung kader masing hena recruit tawduna mitei singi mathakta landabagi thabak chathakibani Maram aduna popular government ama leitringaida miyamgi sentiment yengdana su makha tana sangdokpagi thabak tawroidabani hairi PM Modi government gi makuta EC na hanglai gumna leiri kapil sahi asigi aroiba sarukta Bihar state ki oina election pangthongnabagi dama hawjik chathariba electoral roll revision gi thabak thoram singda ruling BJP na makhoi gi vote kanabagi khaktamak khanduna thabak paikhatuna leiri haina tongan ba political party singna mara sirakli hiramasiga mari leinana Rajya Sabha gi MP kapil civil na Agency da phongdorokpagi matung ina Election Commission of India ECI asi Prime Minister Narendra Modi government gi makuta hanglai gumna thamli haina maral siri hawjik ECI da leiriba commissioner sing asi Modi government na makhoigi khutchabi sing khanduna hawkhibani maram asina hana tawdaba mongda commissioner sing asina BJP government gi khakta makhallaga thabak thoram sing phongna paikhatpa miyamna uri special intensive revision SIR forces asimak unconstitutional oiba mawongda chathari election commission da citizenship oibagi issue asi makhoida jurisdiction leite amadi black level officer sing da su makhoigi rights leite haina mahangna phongdogli mangna hai BJP na makhoina hek ngamjaba thakta vote kana bhona duna leiri aduga SIR gi processing asi sarkar pariba party khallaga tawbana chumna citizen oigadaba mi singbuna voter da yawba yai natraga yade haibagi Commission na tawroidaba thabakni asiguma thawong asi citizen singi right sing khongawnabani amadi constitution na piriba right sing bu paliba sarkar asina matpani haibada aranba oiroi amaromda Aam Aadmi Party AAP na su issue asigi matangda ruling BJP da wahang kaya thangalakli maramdi hawjik chathariba SIR asi election commission ga BJP ga manaraga Bihar da democracy asi hana bahonabani haina maral siri hiramasigi matangda commission na sengdorakpada siguma aranba thabak chathakiba leite commission na voter sing khando khanjin tawriba si mari lenaba official sing na pikhalakpa document sing da information sudana pikhalakpadagi thokiba ngaktani masigi mathakta hawjik Bihar da chathariba SIR process asida commission na Nepal Bangladesh amadi Myanmar dagi changlaklaga Bihar da khundariba miyoi sing commission gi official sing na yumthong da chatuna verification tawbada thengnaba ngamkhibani aduga commission na phongdoklibadi ain kaina changlaliba illegal immigrant sing asi kaidawnungda commission na lakliba chahi asigi September 13 da phongani haina tawriba final electoral roll da habloi haina phongdokli Modi lenga ki makhada leibak asida education system fail oire Mega Chandra Leiba asida Narendra Modi na luchingba BJP lenga heklakpadagi leiba asigi education system apung fana fail oibada natana lairik hairaba naha marakta thabak phangdabagi changsu asuki mati hengale haina Manipur Pradesh Congress Committee MPCC gi president MLA kaisa Mega Chandra na maral sirakli Ke Mega Chandra na ma ke official X account cha thadorokpa warul amada BJP na luchingba Narendra Modi lenga asina haukiba chahi tara henba asida wasakiba thaba amata pangthokpa ngamdabada natana education system su mapung fana fail oire haina maral sirakli Modi lenga asina education bu privatization tawnaba honarakpadagi leiba asida leiriba government gi mahailoisang million kaya mutpagi fibam da laglei mahailoisang sing asigi awatpa oja lakh henba happy dabaga loinana infrastructure singsu semgat pidana leire hairi
National Education Policy NEP 2020 leiba asida chanare hairagasu ayambadi thabak oina pangthoktana leiri. Masigi finding watpada natana planning amada state singa ko ordinate tawbagi thabak su mafam marang khangdaba fibam amada leiri hari. Mangna makha tarduna lairi hairaba naha sing thabak phangdabagi masing Modi lenga asida record ama oina hengalagli. Quality education leiraktaba amadi skill training watpana graduate oirabasu thabak phangdanaba maram ama ohele. Leiba asigi naha sing thabak phangba darkar oi certificate adu makhak darkar oiba nate. Amarom da COVID-19 pandemic matamda leiba asigi angang crore henbagi mahi masing tamnabagi matangda internet access tawbagi thabak fail oibada natana radiolation gi thabak su fail oiki. Masimangna pandemic asina leiba asigi mahi roi kaya bu mahi masing tambagi lamda maning halan ki haina su ke mega chandra na phongdukli. Mangna makha tarduna Modi lengak manungda apikpa wakhalona mang thaduna textbook kaya amuk hanna ithokduna puwari bulana iduna mahiroi sing lana lamjingna bahonari. JNU, AMU amasung CBSE da politics tawbada natana academic freedom da aki akhang kaya piri. National level gi thakta pangthokpa exam sing maru oina NEET, CUET amasung UGC NET exam da question leak oibagi wathok kaya thoktuna miyamgi leiramba thajabasing manghali. Mahiroi singbu counseling tawba natraga psychological support pinaba thabak sing fail oire. Minority institution sing amasung regional language miraiba amadi hanthana yengbadagi thawong sing chathari. Madrasa amasung minority scholarship ningthina pibidana leiri hari. Loinana awatpa oja sing athubada hapkadabani education da yamdrabada GDP chada 6 oigadabani. NTN exam sing transparent amadi fair exam management tawgadabani. Rural amasung travel mahiroi singda digital access pigadabani. Curriculum da kuthingjin batok pagaloinana academic freedom amuk hanjil hangadabani amadi pukchel sengna NEP 2020 chana naba state singa loinana pukchel sengna thabak tawgadabani haina su union government gi pukning chingsilakli. Israel gi attack ta Iran gi president sige tawramle report. Handak Israel amadi Iran ga kanma mawngda numit 12 ni rom sokna kibalana duda Iran gi president Millitantsgi sige tawramkhre haina lan loiraba matungda phongdorakre. Panba yabadi Israel gi lanmi singna nongthaktagi chatharakhiba attack amada Iran gi president Millitantsgi ga loinana luchingba kaya susokhibani. Iran gi luchingba sing amadi president Millitantsgi ga punna mifam ama pangthoktuna lan gi matungda yamna kupna khanaringai manungda Israel gi lanmi singna air strike chathaduna landarakibani haina su report asina makhatari. Islamic terrorist singna mangakaktuna miyoi 34 hatkre. Akiba fanglaba paw amagi matung ina Africa gi manung chana lairiba Congo da Islamic terrorist na nupi angang yauna miyoi 34 lom mangakaktuna hatkre hari. Report asagi matung ina thodo asi IS kamari thamnariba Allied Democratic Forces ADF ki lanmi singna Congo gi irumu haina khangnaba khungang amada changsilaktuna hatpatupagi thaba asi chathakibani. ADF hariba terrorist group asi 1990 da Uganda da safonglakibani madugi matungda micham singda attack chatharakibani. US ki President Donald Trump na drone force semna batharang paikhatkre. US ki President Donald Trump na America gi oina khanaba drone force semgat sagana batharang paikhat paukre hari. Report asigi matung ina President Donald Trump na America gi khanaba mating mayai leiraba drone gi force ama semlagani haiba tabadagi Russia amadi China laiba ani gi luchingba sing pakhanakre. Panba yabadi hojik songnarakadariba landa drone gi achoba thodang lakre. Drone hariba hulai asi miyoiba yaudana kilometer lising kaya lapna leiba yingnaba singda yamna laina landaba ngamba khulai amani. Maram aduna America gi President Donald Trump na America gi oina akhanaba drone force semlagani haina lauthorakibani hairi. Karachi chatkadaba passenger ama Saudi Arabia da pubiramkhre. Malemda thokpa angakpa thodok wathok singi manung chana Pakistan gi Lahore da leiba miyoi ama Karachi chanaba plane tonglabasu Pakistan airline na Saudi Arabia da oina puduna chatlamkhibagi thodok ama thokre hari. Report asegi matung ina Pakistan gi Lahore leiba miyoi aduna Karachi chanaba boarding adu pairaduna Saudi Arabia yaugadaba flight amada lana kakhatkibani. Boarding pass check toriba air hostess amadi ground staff singna su thoina miyeng changdana passenger adu Saudi Arabia tamna paigadaba plane adu adumak changhankhibani hari. Adubu kaina thangda Saudi Arabia yauraba matungda mahak aranba flight tonglakle haina khangba ngamlakhibani. Saudi Arabia yauraba matungda passport amadi visa yaudabagi Thengnakiba awaba pumnama Pakistan airline na thoganbani haina complaint tawduna compensation pinaba haikre. Most wanted Khalistani terrorist nipan FBI na fakre. National Investigation Agency NI gi most wanted Khalistan terrorist nipan US ki tongan mafam singdagi Federal Bureau of Investigation FBI na phaba ngamkre haibri report asigi matungina Barbar Khalsa International BKI haina khangnaba Punjab tagi hokiba terrorist group ase India da thokiba terror attack kaya da chawna chenabadagi NI na fanaba most wanted lauthoktuna lakhibani. BKI hariba terrorist group asina
US-tꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯀꯤꯗꯅꯦꯞ ꯑꯃꯗꯤ ꯇꯣꯔꯆꯔ ꯇꯧꯕꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯐꯥꯔꯕ BKIꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨ FBIꯅ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ, ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯡ ꯈꯪꯗꯣꯛꯅꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯂꯧꯅꯝꯗꯒꯤ ꯏꯟꯗꯤꯌꯥꯅ 5ꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯕ ꯉꯝꯗꯕ ꯎꯕꯗ US ꯅꯣꯛꯐꯦꯠ ꯇꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯂꯧꯅꯝꯗꯒꯤ ꯏꯟꯗꯤꯌꯥꯅ 5ꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯕ ꯉꯝꯗꯕ ꯎꯕꯗ US ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯂꯛ ꯄꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯅ 5ꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯗꯨꯅ ꯑꯅꯧꯕ ꯔꯦꯀꯣꯔꯗ ꯑꯃ ꯊꯝꯕ ꯉꯝꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯅꯁꯨ ꯑꯦꯔꯣ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯥꯒ ꯄꯨꯟꯅ 5ꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗ ꯃꯥꯂꯦꯝ ꯄꯨꯝꯕ ꯉꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ 5ꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯎꯔꯛꯄꯗꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯗꯒꯤ ꯏꯟꯗꯤꯌꯥ ꯂꯥꯞꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯂꯥꯞꯊꯣꯔꯛꯄ ꯎꯕꯗ ꯑꯃꯦꯔꯤꯀꯥꯅ ꯇꯁꯦꯡꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯟꯗꯤꯌꯥꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯥꯏꯒꯗꯧꯔꯕ ꯄ꯭ꯂꯦꯟ ꯀꯟꯕ ꯉꯝꯈꯤ ꯏꯖꯔꯦꯜ꯫ ꯏꯔꯥꯟꯒ ꯅꯨꯃꯤꯠ 12ꯅꯤꯔꯣꯝ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯖꯔꯦꯜꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯊꯥꯎ ꯂꯣꯏꯈꯤꯕꯗꯒꯤ ꯀꯥꯏꯒꯗꯕ ꯈꯖꯤꯛ ꯉꯥꯏꯔꯕ ꯃꯇꯝꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯝꯗ ꯂꯦꯟꯗꯤꯡ ꯇꯧꯗꯨꯅ ꯐꯥꯏꯇꯔ ꯖꯦꯠ ꯀꯥꯏꯒꯗꯕꯗꯒꯤ ꯀꯟꯕ ꯉꯝꯍꯧꯈꯤ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯐꯥꯏꯇꯔ ꯖꯦꯠ F-15ꯒꯤ ꯊꯥꯎ ꯂꯣꯏꯈꯤꯕꯗꯒꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯝꯗ ꯂꯦꯟꯗꯤꯡ ꯇꯧꯈꯤꯕ ꯍꯥꯏꯔꯕꯁꯨ ꯌꯦꯛꯅꯕ ꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤ꯫ UG 3 ꯐꯥꯔꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯄꯨꯂꯤꯁꯅ KCP MFLꯒꯤ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯒꯤ ꯑꯊꯣꯛꯄꯝ ꯁꯨꯅꯤꯜ ꯑꯦꯂꯥꯏꯁ ꯂꯥꯟꯉꯝꯕ ꯑꯦꯂꯥꯏꯁ ꯂꯦꯅꯤꯟ 43 ꯀꯧꯕ ꯀꯦꯗꯔ ꯑꯃ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯉꯔꯥꯡꯅ ꯄꯨꯂꯤꯁꯅ KCP ꯑꯄꯨꯟꯕ ꯁꯤꯇꯤ ꯃꯩꯇꯩꯒꯤ ꯀꯦꯗꯔ ꯁꯤꯡꯉꯥꯝ ꯀꯕꯤꯀꯥꯟꯇ 38 ꯀꯧꯕ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯦꯗꯔ ꯑꯃ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯍꯣꯟꯗꯥ ꯑꯦꯛꯇꯤꯕꯥ ꯑꯃ ꯑꯃꯁꯨꯡ .36ꯀꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯁꯨ ꯉꯔꯥꯡ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯈꯨꯂꯥꯛꯄꯝ ꯑꯌꯥꯁꯨꯗꯤꯟ ꯑꯦꯂꯥꯏꯁ ꯑꯥꯔꯤꯐ 40 ꯀꯧꯕ ꯕꯦꯡꯒꯨꯟ ꯂꯧꯀꯣꯛꯇꯒꯤ ꯀꯦꯗꯔ ꯑꯃ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯔꯦ, ꯀꯥꯔ ꯑꯃ ꯐꯪꯂꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯕꯗ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯊꯥꯡꯃꯩꯕꯟ ꯂꯧꯔꯨꯡ ꯄꯨꯔꯦꯜ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯂꯝꯐꯦꯜꯄꯥꯠꯀꯤ ꯀꯣꯝꯕꯤꯔꯩ ꯍꯥꯎꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯔꯕ ꯁꯥꯄꯝ ꯃꯤꯛ 29 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯈꯤꯕ Hyundai i20 ꯀꯥꯔ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯇ ꯎꯜꯐꯥꯒꯤ ꯀꯃꯥꯟꯗꯔ 3 ꯁꯤꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯎꯜꯐꯥꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯑꯃꯗ ꯎꯜꯐꯥꯒꯤ ꯀꯃꯥꯟꯗꯔ 3 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯎꯜꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯜꯐꯥꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠ Su-57 ꯅꯠꯇ꯭ꯔꯒ USꯒꯤ F-35 ꯑꯊꯨꯕꯗ ꯏꯟꯗꯤꯌꯥꯅ ꯂꯩꯗꯕ ꯌꯥꯔꯣꯏ꯫ ꯑꯦꯌꯔ ꯐꯣꯔꯁ ꯆꯥꯏꯅꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯅ ꯃꯆꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯄ ꯃꯔꯝꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ Su-57 ꯅꯠꯇ꯭ꯔꯒ USꯒꯤ F-35 ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯍꯦꯛꯇ ꯂꯩꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔ ꯐꯣꯔꯁꯅ ꯒꯚꯔꯟꯃꯦꯟꯠꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯊꯧꯔꯥꯡꯂꯛꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯏꯟꯗꯤꯌꯥꯅ ꯑꯊꯨꯕ ꯃꯇꯝꯗ 5ꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯁ꯭ꯇꯤꯜ ꯐꯥꯏꯇꯔ ꯖꯦꯠ ꯌꯥꯝꯗ꯭ꯔꯕꯗ 60ꯔꯣꯝ ꯂꯩꯗꯕ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯊꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯔꯁꯤꯌꯥꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ 5ꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ Su-57 ꯑꯃꯗꯤ USꯅꯁꯨ ꯃꯈꯣꯏꯒꯤ 5ꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ F-35 ꯂꯩꯅꯕ ꯑꯣꯐꯔ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯐꯥꯏꯇꯔ ꯖꯦꯠ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯧꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯏꯅꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯅ ꯏꯟꯗꯤꯌꯥꯗ ꯊꯝꯂꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯍꯦꯛꯇ ꯂꯩꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥꯗꯁꯨ ꯍꯧꯖꯤꯛ ꯁꯥꯔꯤꯕ 5.5 ꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯔꯤꯕ ꯑꯁꯤ ꯉꯥꯏꯔꯕꯗꯤ ꯆꯍꯤ 10 ꯍꯦꯟꯅ ꯆꯪꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯧꯃꯤꯁꯤꯡ ꯀꯟꯅꯕꯒꯤꯗꯃꯛ ꯑꯁꯣꯏꯕꯁꯤꯡ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯗ꯭ꯔꯕ ꯑꯩ ꯃꯨꯛ ꯐꯕ ꯂꯩꯇꯦ ꯍꯥꯏꯔꯝꯒꯅꯤ ꯕꯤꯔꯦꯟ꯫ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥ ꯃꯔꯖꯔ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯡ ꯇꯝ ꯈꯥꯏꯗꯣꯛꯇꯨꯅ ꯇꯣꯈꯥꯏ ꯇꯥꯅꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯛꯈꯤꯕ, ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯀꯛꯈꯤꯕ, ꯃꯇꯝ ꯑꯃꯗ ꯃꯤꯇꯩ ꯇ꯭ꯔꯥꯏꯕ ꯍꯥꯏꯅ ꯂꯩꯖꯔꯝꯕꯗꯒꯤ ꯀꯛꯊꯠꯈꯤꯕ ꯑꯁꯤꯒꯨꯝꯕ ꯃꯃꯥꯡꯊꯛꯇ ꯁꯣꯏꯔꯝꯕ ꯀꯌꯥ ꯇꯞꯅ ꯁꯦꯝꯗꯣꯛꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯔꯅ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯅ ꯑꯁꯣꯏꯕꯁꯤꯡ ꯆꯨꯝꯊꯣꯛꯅꯕ ꯑꯃꯗꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯃꯨꯛ ꯐꯕ ꯂꯩꯇꯦ ꯍꯥꯏꯅꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯤ.ꯖꯦ.ꯄꯤ ꯍꯩꯉꯥꯡ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯂꯨꯋꯥꯡ ꯁꯥꯡꯕꯝ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯧꯔꯝꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯅꯕ ꯑꯩꯍꯥꯛ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ꯫
amadi miyamna nungsibibadagi kumja 2017 da BJP gi ticket ta mai paktuna mahak chief minister oirakhibani mahakna Raj Bhavan da CM oina wasak loba loiraga hek thorakpaga mahakna ahanba oina wa ngangbada Isorna mangonda insinbirakpagu mahakna go to hills ki wafam puthoki masimak ching amasung tam ani Thengkhang manana chokhan minana bawa khalondani haiki mahakna makha tarduna hailamda masida khunda minariba yellow furup singi marakta Khaibung tanana ba silamba thaurang amadi Manipur gi integrity da kairakpa yabagi mawongda lairamba asoiba sing chumthokna ba hona ba haibasi social worker ama oina amadi politician ama oina aikoi gi ithaudangni matam amagi wari ningsingladuna mahang hai Manipur da kumja 1949 da India da pullaba matung ningthaupan ba leiba ama oijaramba Manipur asi part C state ama oina thamduna commissioner amagi makhada leiramki masigi matung amug union territory oina leiramlaba matung kumja 1972 khakta da statehood phangkhibani adubu Assam ki district ama oina leiramba Naga Hills na Nagaland haiduna kumja 1965 da statehood pikhi asigumba kaya asina sulamda masigi nahasing anti-national gi wakhalon pokhannabagi machak uhenkhibani border fencing amadi free movement regime gi matangda palladuna mahang hai FMR haiba ama thamduna ngamkhaida lanthok lansin tawbada athingba thamdaba haibasi border area amatada leitaba thabakni masimangna mitop masing khangdana changsilaknabagi maram ama oihanki masi BJP gi lengak leiba asida laktringai matamda tawrambani adubu mahakna chief minister hek oirakpaga satellite mapping tawduna maram karam mafamda popi pambi thari mitop kaya leibagi haibagi detail puraga prime minister amadi home minister da report thamlaba matungda yellow missing kannaba protect tawbiu haikhibadagi thabak paikhatpa horaki adubu aikhoi meidai haiba furup asi waikhugi culture ama leibana amaga hekta chingthanaba hotnaraga leibasi yamna laibak thibani mahakna popi pambi thaba thingnaba honarakpa mitop sing masak khangdoktuna tanthoknaba thabak laukhallakpadagi mahakpu fatte haibani haina su en biren na phongdokhi kumja 2022-23 gi mitop khangdoknaba cabinet mifam famlaga semkhiba cabinet subcommittee aduda mitop khandokadabani tongan ba furup sing iluchingba sing hafki maduda chin Kuki gi suyau bana MLA let Pao hafkip subcommittee adugi chairman oina hafki Nagagi awangbo niumai amadi mitei gi TH basanta Yaona semduna thabak paikhat pahukkhibani paikhali ba thabak sing miyam gi yaifana batungi mirol gi damaktani haibasi khangadabani mamangda soiramba sing semdokna ba honarakpagi aikhoi awaba nanglibani adubu mahakna leiriba makai asoiba sing chumthokna ba honakhigani haina su mahakna phongdokhi